Ching Amasung Tamgi Yelhoumi Phurupki Mioi Kayaga Punduna Maitei Pangal Phurupki Mioi Singna Grand Iftar Thouram Kairau Maktingda Pangthokhre Kairau Kendragi MLA Laurambam Ramesorna sponsor Tauduna Kairau Makting Development Committee KMDC na Sinduna Grand Iftar Party ki Thouram adu Imphal East ki Kairau Makting Youth Club Ground da Pangthokhre Thouram adu da Maitei Tangkhul Maring Chiru Amadi Maitei Pangal na Chingba Tongan ba Yelhoumi Phurup Singi Mioi Sing Saruk Yamin Nakhi Thouram Maduga Mari Lainana KMDC gi Vice President Mohammad Firoz Khan na hai Kairau Kendra dasu tongan ba Yelhou Phurup Khundamina duna nungsi chanana hingminaba kendra haibadu oiri Mini Manipur ga manana Phurup singasi mamang thaktagi punna kendra asida khundamina rakli Meitei Tangkhul Maring Chiru amadi Maitei Pangal na chingba Phurup ki Mioi sing punna ngasigi Thouram asida saruk yamina se haiduna Hotnaduna lakhibani loinana Thouram asida Phurup singasi saruk yaminari masina lamdam asida tangdu laitana amaga nungsinana hingminabada chawna mateng oigani Yelhoumi Phurup singi marakta wakal tanadaba nungaitaba asoiba kaya adu kauthoklaga aikoi amatani haiba wakalona si chenminaba mathau tai maduda tangdu laitaba Manipur oigani pangthokliba Thouram asisu peace unity and integrity haiba thimda pangthokpani haiki Grand Iftar Party se कोई थीम से Peace, Unity and Integrity है बा अदुगे वखलोंदा कोई तौजबनी मरुइना कोई केराव केंद्र से इसम सम नाहर कांदा मिनी मणिपुर अमुगुमने ना कोई ना कमिटी ना लोबजे हाइबगे मरमदी मोगे केंद्र सिदा जाति खुदिमा खुंदाबा अदुगुंबा याम फजबा मिनी मणिपुर ने हाइबा याबा दुंबा कोई केंद्र मनी तंगाई फदना कोई मरिंग जाति ले अदेगी तांखुल ले अदेगी चिरू ले अदि कबुई ले Mioi Pangal Maring Sina Singo Mayam Sina Unsat Laga Taba Adumba Kendra Amani Aduna Haiba Musing Yauba Aduga Maruina Akoi Kero Kendri Honorable MLA Koi Laurambam Ramesor Mioi na sponsor Toba Adumba organize na Koi Kero Making Development Committee organize Toba Adumba Akoi team na Peace Unity and Integrity Haiba Adumba function to Koi Pangthokhre Aduna Akoi Masin se Jati Upon Michael Leba Jati Mayam se Akoi Masin Nusinaragadi कोई मणिपुर शांति लेबा लमदम ओरकनी हैबगी औखलोंदा कोई अदुगी विरोध तौजब